lamlaki chengkum charob dagi sikiba manga sure nauna miyo imsu sikiba loinana Meghalaya gi West Jentia Hills ki Indo Bangla ngamkhai da laiba khun amada lamlakta ho chengkum charob dagi sikiba mi gi masing manga sure haina official sina ngasi phongdokre numit kharane gi mamangda manak nakpa umang amadagi hek loba chengkum charob dagi Amlaren sub division gi manung chana laiba amin khun gi imung ahum gi miyo traipan laikana duna lalaba matung makhoi mari de hana sikrabani village headman Golden ka sangana haiki Armstrong khongla ko basai kulumdoi suraba ama ngarang Shillong da laiba North Eastern Indira Gandhi Resident Institute of Health and Medical Sciences da laikana bangam da sikre mahak tharaga hujik pawda sikiba mi gi masing manga sure hana phongdoladana ga sangana haiki hausik so topa miyo ahum makha kana laikanari khidrbatai sing adudi Atadilia khongla sahi kulumdoi Sinaran khongla sahi tarataruk Lapinsai khongla sahi kunipan amasung Morrison Dhar sahi nipu kawi hana phongdoladana mahang na haiki miyo tara amadi phaduna hospital da gi discharge tawkre atopa pawamadana illegal bombola factory da pokhairakpadagi nupi ahum sire ningthokaba numita Uttar Pradesh ki Kausambi gi manung chanba Prokras area da leba bombola factory ama thokiba pokhaiba gi thodo amada nupi ahum sikre amasung tai kaya amana sokpan nangkre hairi Deputy Superintendent of Police Rambir Singh na phongdokhibada Barwari Police Outpost ki manakta leba Haidar Ali ko bomiyo amagi yum gi maning thangma sarukta nupi ahum bombola sadana laiki pokhaiba gi thodo adu makhoi na thabak tawringa da thokibani Gita Devi ko amana khudakta mafam adumakta da siki amasung atopa nupi ani na blast adu phibam thina soktuna treatment chathari ngai gi manung da siki pokhaiba na maram moduna salakiba mai akoi bidleba miyoi sina muthatki pungkhai mukana ra fire tender sing mafam adu yaurakhi hairi thongdok thokpam adu da thongkiba police na miyoi kaya yum adu gi mapanda hondokduna anakwa medical center sing da laikana na bathaki makhoi lona mag masada mai na popagi mafam sing laiki phibam thina sokiba singi manung da bombola factory adu gi laborer nupi mari amasung sahi nauriba angang ani yauki asokpa singna phungdorakpagi matungina irai numit ke ayukta Rasida ko binupi amana sana thanuma polam sing thong thaktuna leiringai da gas cylinder leak orakpadagi pokhaiba gi thodo adu thoki mafam dagi sandorakiba mairina bombola sare mafam adu yauki pokhaiba gi matik maya adu kanman khibana akoi bida lerba yum singi phanglang sing sekhai ki amasung mi sing yum dagi chenthoki bombola factory du license yaudana salairam ki haina palladuna DSP na case ama lokhatuna thijinba hore amasung mara leba miyo sing mathakta action lokhatkini haina phongdoki aroi bada pawdam gi video yengbiru puna makpu thagatchari